Number 4. No birthdays. Adom na Bhutan gi mi amada nangi birthday kai dongino hangagadi madugi pakum phangaroi. Bhutan gi praja chadhum phudi masagi birthday khangde. Makoina January tarik amase masi makoi khudingmaki birthday ni haina lawe. Mogi wakhlon da birthday se Karuma Leibak na Prithibida Khwai Nungaiba Leibak oiramgadaba manbake. Adongi wakhalda America, Japan, Russia, China soidana paithorongani khanjai. Adubu matau iman mandana Prithibida Khwai Nungaiba Leibak de aikhoigi yumthangnabda leriba Bhutan asna oiri. Bhutan malim gi oina Khwai Nungaiba Leibak ni haina longnaribisigi maram tara ngasigi video astaki khangminase. Number 10. No signal. Karigummaduna traffic ta panduna leiba pamdraba natraga red light signal da matam kuina ngaiba pamdragadi adumna khwai nungaijagdam famse masi Bhutan ne maram de Leibak da traffic signal haibdu leite adudi kamai toriba jet khuina da bazala gari amaga amaga pangthin thingjana da bazala tude karimta chaina leite mafam sing praja sing masam-masana pamjana yaningna traffic rules loina follow tawe lambi da lakpa gari sing lambi taknaba officer sing lei amadi makhoyi wa lambi chaliba mi khudimangna ille Leibak na malemda Khwai Nungaiba Leiba ama oirakpa ngambagi amata ngairaba maram se Leibak da hingliba praja singna Leibak da chalariba chana kanglon sing yam chena ngaktuna chana basna ne. Number 9. Bikhyari leitaba. Bhutan ina khunba leiba am natragaso Leibak da bikhyari amata leite makhoyi misingsu yamde Karigma miyo yamana mahaki lamamata leijadaba taragadi mahangna makhoyi ningthauda satuna wakatpi yai masida ningthauna mongonda lam masit ama pirakane lamsida mahang lau simu tawjaduna yam laina hingba yahalle. Number 8. Free education. Leiba asigi praja khudingmak tangai fadaba laim sumadi mahi masingi mangaladu loina fanghalle 10 standard fawba makhoyi state sponsor tawgani aduga higher education natraga professional education singna masa-masagi merit khaktadi yumpham ohenduna tamhalle English amsung makhoi masagi lon punna school da tambe masna maram oraga ngangsingna makhoi masagi chanabi amadi malemni chanabi animaki gyan phange. Number 7. Hello guys, ngasti trading palm signa irai line siznaba yaba tammarsu matam changdabut gumba trading platform amgi matangda khangminase binama apps ekoi hojik download toring minase real account rupees 64,800 ne asomdai senfam asna hidringi tamari use tonava demo account ne Sadai khina tawdoi sei graph sigi akakum hisab tawduna invest tawgadabane haigat kani pa wi safta green button dambi gani aduga high thagani pa wi safta red button dambi gani investment button agi thadaring sale gi jang khan gani example in 7,000 khallagi yengsi invest tawki the real account sei rupees 57,800 khang haure Hauti amu yengbiyo real account profit yauraga rupees 70,540 suramle deposit button se nambiraga yam line deposit tawsu yai description dagi download tawbiyo binama. Number 7. No western influence. Punsi mehingda nongsup Leibak singi hakan changdaba nongsup Leibak singi chanabi mataw tambagi kanab lei adubu mangjab sulai tabanate Bhutan gi praja sing nongsup Leibak singi mataw tamde Makoina masagi culture, masagi tradition busena ngaktuna chatpana thaksi khasi naina yam ingchingna pale. Number 6. No tobacco. 2010 da Bhutan hidak mana thawi yaro habisngumba yam muroi ba free loki. Bhutan malim yahanba tobacco free country do oiri. Hoi mirai bakti lam koi bla fasing amadi churup thadok pasungam gam da fasing yoina exception kradipi madudi akaknaba bar kharaga akaknaba ka kharaga ta churup thakpagi yabsbi karingba public ta churup thamagadi madu yam achobo crime mu jinghalle Bhutan da topa Leibak ta yona churup pusla ka haragadi permit changi 100% sales tax 100% customs duty changi paramsne Bhutan da churup ki mamal sei yam sathi na tang yole mi ayam na lebang amande. Number 5. Free healthcare. Bhutan da praja khudimag chap manaba na laengi khudung chaw phangalle masi mataw karam noi tholibano masi oi tholibski khoi maru oiba maram haragadi moina moigi ariba traditional line pathap singbo hojikeno bo line pathap sing siga chap manana lowe makhogi pathungni hidak sungjabada laingang na paisa thadai
Number 4. No birthdays. Adom na Bhutan gi mi amada nangi birthday kai dongino hangagadi madugi pakum phangaroi. Bhutan gi praja chada humphudi masagi birthday khangde. Makoina January tarik amase asi makoi khudingmaki birthday ni haina lawe. Mogi waklon the birthday se asi khudol pot phanggadaba numit nate khudol pot pithokadaba numit ni edana so lawe. Malem Prithibida madi hingliba punsi se mase ekhoi damak pibiramaba khwaigi chawba khudol pot amani dana makoina khanmaga loinana makoi khudingmaki birthday ni khanariba January tarik amase da makoina khudol pot hanbani khanna uchara jabun thabagi dugumba yam singthaningai obi thabak punna pangthongminai. 2017 da Bhutan gi ningthogi machanapagi birthday numita uchara la amena thaduna malemda akpa khudam ama set tokhi. Number 3. World's youngest democracy. Bhutan dictatorship maithiba piraga democracy chalak leibakne. Masi makhoi gi ningthong masamung lusingduna supnam sasanadabu democracy dam thorakhibane. Bhutan gi navy amadi air force leite. Bhutan bungaksen baibase masi India gi mathawne. Number 2. Carbon negative. Bhutan malim gi ahanba carbon negative status phanglaba leibakne. Haibde leibak study carbon dioxide thadokpagi changdagidi chupsinbagi changni yam heli haibane. Masna ekhoi malim prithibida punamok state kana halibane. Bhutan gi law amuna hai madudi matam chupda kangphal gi saruk chadom phudi forest land aduma oigidabane. Haidi uwa marang kaina hoba umang aduma oigidabne haibane. Haujuji makhoi gi leibaki chadom putrama thoidi umang aduma oiribane. Bhutan da karing mamusla basasang hatom mathogade midu mapunchi chupagi kaisum sangda leibagi dani fawo phangba yai. Hariba sungsna marmoraga Bhutan mioiba khakinatna atopa jiba singso yam safe oiba yam nungaiba mayum ama oire. Number 1. Well-being. Nungaina santi leini hingba haibasiso masisu economy senmitlon ga chap manana maru oi. 1972 da Bhutan gi ningthongna khangkhre madudi leba amagi ngalon mai pak haibasai masa lebak tu gi senmilon phaba khakta da kawba yade. Leba amagi ngalon chum bharagadi lebak tu gi myam punni ingna chikna santi leina hingminaba haidi gross national happiness asangak tuna thamba tangai phadi haifane. Masda fawisinungse makhoi gi culture haksang phana leiba haibna sing masingumba apik masang thum myam si yaurabane. Asambo haida Bhutan lenga ki khwai maru panam se leibak ste hingliba praja kutingma nungai ni hingan bai basne. Maram sing aslaibana matong mandrabaso inak yam khundrabaso Bhutan malem sigi khwai nungai baliba do oiba ngamlibane. India resu GDP gi mahod GNH hot pana faradra adom gi mod phongdok piramo.